ꯍꯥꯟꯅꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯉꯁꯤ ꯃꯦꯔꯥꯒꯤ ꯄꯨꯔꯅꯤꯃꯥ 31 October ꯅꯨꯃꯤꯠ ꯑꯁꯤꯗ ꯁꯦꯡꯒꯤ ꯅꯨꯃꯤꯠꯀ ꯃꯔꯤ ꯂꯩꯅꯅ ꯃꯌꯥꯝ ꯄꯨꯟꯅ ꯄꯨꯟꯃꯤꯟꯅꯗꯨꯅ ꯊꯧꯔꯝ ꯄꯥꯡꯊꯣꯛꯃꯤꯟꯅꯕ ꯉꯝꯈꯤꯗꯕ ꯇꯥꯔꯕꯁꯨ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯅꯤꯡꯁꯤꯡꯖꯕ ꯑꯣꯏꯅ ꯑꯩꯒꯤꯁꯨ ꯃꯌꯥꯝꯗ ꯁꯩꯔꯦꯡ ꯑꯃꯇꯪ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯀꯔꯤꯒꯨꯝꯕ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ ꯑꯩꯒꯤ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯅꯥꯀꯦꯟ ꯊꯥꯒꯤ ꯃꯆꯨ ꯌꯦꯅꯤꯡ ꯊꯥꯒꯤ ꯂꯩꯅꯝꯅ ꯍꯥꯡꯗꯣꯛꯄ ꯉꯝꯂꯝꯗ꯭ꯔꯕ ꯋꯥꯈꯜꯒꯤ ꯆꯦꯅꯥꯁꯤꯡ ꯀꯔꯤꯒꯤ ꯂꯤꯡꯂꯛꯂꯤ ꯅꯥꯀꯦꯟ ꯊꯥꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯏꯪꯅ ꯍꯨꯝꯕ ꯃꯥꯂꯪꯒꯤ ꯇꯥꯟꯊꯥꯔꯛꯇ ꯃꯟꯊꯔꯛꯂꯕ ꯎꯅꯥꯁꯤꯡꯅ ꯑꯃꯃꯝꯇ ꯆꯣꯏꯖꯥꯏꯅ ꯀꯦꯟꯕꯗ ꯀꯔꯤꯒꯤ ꯑꯁꯨꯛ ꯅꯤꯡꯊꯤꯖꯔꯤꯕ ꯑꯅꯧꯕ ꯃꯌꯣꯜꯇꯅ ꯂꯩꯖꯕꯔ ꯐꯖꯕ ꯃꯟꯊꯔꯛꯂꯕ ꯄꯨꯟꯁꯤꯁꯤꯡꯗꯤ ꯃꯃꯜ ꯂꯩꯇ꯭ꯔꯦ ꯍꯥꯏꯁꯤꯔꯥ ꯑꯣꯏꯔꯝꯕ ꯇꯥꯔꯕ ꯀꯔꯤꯒꯨꯝꯕ ꯅꯤꯡꯁꯤꯡꯗꯨꯅ ꯁꯣꯟꯅꯔꯝꯒꯗ꯭ꯔꯥ ꯅꯥꯀꯦꯟ ꯊꯥꯒꯤꯁꯨ ꯐꯖꯕ ꯂꯩ ꯅꯥꯀꯦꯟ ꯊꯥꯒꯤꯁꯨ ꯐꯖꯕ ꯂꯩ ꯌꯦꯡꯕ ꯍꯩꯖꯗꯕꯅ ꯍꯥꯏꯕꯅꯤ ꯂꯣꯏꯁꯤꯜꯂꯛꯂꯕ ꯄꯨꯟꯁꯤꯅꯤ ꯀꯤꯟꯊꯔꯛꯂꯕ ꯑꯥꯁꯥꯅꯤ ꯐꯖꯕꯒꯤ ꯃꯆꯨ ꯀꯌꯥꯅ ꯌꯣꯝꯗꯨꯅ ꯀꯦꯟꯈꯤꯕ ꯃꯅꯥꯁꯤꯡꯒꯤ ꯄꯥꯎꯈꯣꯡ ꯅꯪꯅ ꯀꯔꯤꯒꯤ ꯈꯪꯗꯕ ꯑꯩꯗꯤ ꯑꯣꯏꯖꯅꯤꯡꯉꯤ ꯅꯥꯀꯦꯟ ꯊꯥꯒꯤ ꯃꯅꯥ ꯆꯨꯝꯊꯥꯡꯒꯤ ꯀꯩꯔꯥꯛ ꯊꯥꯗꯨꯅ ꯏꯈꯨꯠꯅ ꯁꯣꯛꯅ ꯁꯥꯟꯅꯖꯅꯤꯡꯉꯤ ꯉꯪꯔꯥꯅꯕ ꯂꯩꯆꯤꯜꯒꯤ ꯃꯄꯩꯁꯤꯡ ꯂꯦꯞꯄ ꯂꯩꯇꯅ ꯍꯣꯡꯂꯤꯕ ꯃꯍꯧꯁꯥꯒꯤ ꯃꯆꯨꯔꯛꯇ ꯄꯨꯟꯁꯤꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯇꯥꯛꯄꯗꯤ ꯅꯥꯀꯦꯟ ꯊꯥꯒꯤ ꯃꯆꯨ ꯈꯛꯇꯅꯤ ꯃꯄꯨꯡ ꯐꯥꯅ ꯌꯦꯡꯕ ꯉꯝꯖꯗ꯭ꯔꯤꯕ ꯃꯆꯨꯁꯤꯡ ꯃꯥꯂꯦꯝꯒꯤ ꯃꯇꯣꯜ ꯑꯃꯗ ꯂꯦꯞꯇꯨꯅ ꯆꯦꯞꯊ ꯌꯦꯡꯖꯅꯤꯡꯉꯤ ꯅꯥꯀꯦꯟ ꯊꯥꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯂꯣꯏꯅꯅ Thank you.